Manipur ki mitop miancha khandokpa amadi NRC chana hanbagi matangda Manipur ki inner gi MP Dr. Angomcha Bimol akoi jamna Miyambu Lanna Uhanba amadi Lamjingba Yaba Wafamsing Phongdorakhiba asi yamna Laibak Thibani haina Maitai Tribe Union MMTU na Phongdorakli MMTU gi Secretary Organization takalambam parija na khud ekpiduna ngasi Thibani cherol amada Manipur da NRC Phongdorakhiba haiba wafam asigi paukumdi India na maning makha tamlaba matungda Census Act 1948 ki makhada India apunbagi oina 1951 da census pangthoki masida individual citizen amadi laifam yauba information taraga mari gi manungda taraga mathoi record tawduna isinki matam aduda pangthokliba census asimak NRC ni masigi record sing asi makhal ani thokna isinduna thambi Lairiba record sing asi NRC ki record ni haujiki honglakliba information technology ki matung innadi census tawba matamda mobile apps ki khuthangda individual amagi information taraga mari asi record tawri India da kanabu citizen oigedagi haiba asidi Indian Citizen Act 1955 ki matung inna lepkani Assam da NRC pangthokiba asi Assam Accord ki matung inna 1971 da base year oiba galoinena 1951 gi Assam NRC asi update tawkibani NRC tawkiba Assam asimak mamangda tonganba NRC ama tawkiba leite NRC asi pangthoknanabagidamag Indian Citizen Act 1955 asi Amendment 2003 da tawba galoinena masigi sub rule clause 3 gi rule 4A gi makhada NRC pangthokibani NRC asina Indian citizen amadi foreigner haina miyoi kanglup ani khandoki kanabu mito foreigner oigedagi haiba asigi makhatana Foreigner Act 1946 Amendment 1948 amasung 2005 ki matung inna Foreigner Tribunal na lepchabani Manipur da NRC tawba tarabadi NRC 1951 update tawduna Manipur citizen Indian citizen amadi foreigner haina miyoi kanglup ahum khandokani 1955 da Burma gi Chin Hills tegi lakiba Paite lising taruk rombu Paite National Council na haijarakpadagi Manipur da khunda hanki Englising amaga chamapan humbudra humdoida Burma Kuki Refugee Association na India lengak ta haijaduna khunda hanki makatana Myanmar dagi changlakiba refugee singbu Manipur da khunda hananaba matamatugi outer MP P Haukip na India gi State Home Minister da Pukhat kibagi wafam leiri kumja lising amaga chamapan yankai ga mathoi amadi lising amaga chamapan yankai ga tarukta Jiribam da mar lising kaya thomjil laktuna khunda sinki Myanmar gi tangdu laita taba fibam na lising amaga chamapan humfugani thoi lising amaga chamapan marfuni pan lising amaga chamapan marfudara humdoi amadi inglising aniga subna amadagi masing yamlaba kuki sing leptana thomjil lakpana haujik chinggi apunba lamgi saruk ahum thokpagi ani khudum chansilakli Politician amadi laingak na India gi awang nongpok lamdam masida mitop lak kayana leptana khunda silakliba asi logi matung inna khandok laga masagi maramdamda deport tawkiba yananabagi thawrang thawshil ama puthoktuna extra treaty ama inaba yabra haibadu nainabiyu Assam da NRC tawduna khandorakpa Bangladeshi lak kaya Bangladesh ta hujikshu halan kiba ngamdana leiri hairi